yongchak kunmuk chagre. ꯑꯩꯉꯣꯟꯗ ꯆꯒꯠ ꯍꯥꯏꯔꯒ ꯆꯥꯐꯝ ꯊꯣꯛꯄ ꯆꯥ. Hi guys, ꯃꯌꯥꯝ ꯉꯁꯤꯗꯤ yongchak eronba ꯑꯃꯅꯦ ꯑꯗꯩꯗꯤ ꯌꯦꯟ ꯑꯉꯧꯕ ꯑꯃꯅꯦ yongchakꯁꯨ ꯍꯥꯞꯄꯦꯕꯀꯣ ꯌꯦꯟꯉꯧꯕꯁꯦ. yongchak eronbaga ꯌꯦꯟ ꯑꯉꯧꯕꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯇꯣꯏꯇꯣꯏꯁꯤꯗ ꯃꯣꯔꯥꯗ ꯐꯝꯃꯒ ꯍꯥꯏꯈ꯭ꯔꯣ. ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯉꯁꯤꯁꯦ ꯈꯔ. ꯏꯔꯣꯕꯁꯤꯗ ꯑꯩ ꯌꯥꯝ ꯅꯪꯕꯗꯣ ꯆꯥꯅꯤꯡꯗꯦꯅꯀꯣ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯂꯥꯡꯍꯜꯂꯕ. ꯃꯔꯨ 하와요 짱물고. 네 짱이. 괜찮으냐? 뭐 사오더라? 네 짱이. 면. 뭐 사니바? 뭐 사니바? 나머지 그냥 스피드 어때? 이게 라쌈 매자다. 자. yongchak으로 하와요? 안녕하세요. 이제 하비부터 yongchak으로. 하와요? 엄마 힘내. 네 짱이. 괜찮냐? 짱모. 짱. 그거 찍어서 잡고. 힘. ꯇꯧꯗꯣꯔꯦ. ꯑꯩꯉꯣꯟꯗ ꯆꯒꯠ ꯍꯥꯏꯔꯒ ꯆꯥꯐꯝ ꯊꯣꯛꯄ ꯆꯥ. 잘. yongchak으로. 지조. 마루. 시험 다 간다. 시험 다 가노. 나 이제. 응. 거. 야. bây giờ Papa bây giờ happy. Yeah. 쟤는 막 보면 알면. 나오게. 아, 너보다. 응. 너보다. 응. 여기서 아마 로메터 코드 험전베다. 뼈. 네. 뼈. 엄마.
ꯚꯤꯗꯤꯑꯣ ꯐꯖꯅ ꯃꯃꯥꯗ ꯃꯃꯣꯏ ꯊꯣꯛꯂꯛꯑꯅꯤ ꯆꯥꯃꯣ ꯆꯥꯃꯣ ꯀꯩꯅꯣ ꯅꯪ ꯃꯣꯏ ꯊꯣꯛꯇꯣꯏ ꯃꯤ ꯃꯥꯅ ꯀꯥꯏꯖꯗ꯭ꯔꯣ ꯃꯣꯏ ꯊꯣꯛꯆꯜꯂꯦ ꯍꯥꯏꯖꯜꯂꯦ ꯊꯣꯛꯑꯦ ꯑꯩꯅ ꯄꯣꯠ ꯊꯣꯛꯇꯣꯛꯄ ꯍꯥꯏꯌꯣ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯎꯁꯤꯠꯇꯦꯕ ꯌꯣꯡꯆꯥꯛ ꯃꯔꯨꯅꯤꯀꯣ ꯆꯥꯕ ꯌꯥꯗꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯗꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯃꯇꯦ ꯂꯧꯅꯨ 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 ꯀꯥꯏꯗꯩꯅꯣ ꯂꯧꯗꯣꯏꯕꯣ ꯂꯩꯅꯤ ꯑꯃꯨꯛ ꯆꯥ ꯑꯃꯨꯛ ꯆꯥ ꯁꯨ ꯑꯅꯤ ꯑꯣ ꯑꯂꯨꯁꯦ ꯃꯅꯥ ꯀꯟꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯑꯂꯨ ꯆꯥꯖꯅꯤꯡꯉꯤꯁꯤꯒ ꯑꯂꯨ ꯆꯥꯕꯁꯦ ꯃꯤꯗꯤ ꯅꯣꯏꯌꯦ ꯑꯩꯗꯤ ꯌꯥꯝ ꯀꯪꯉꯦ ꯌꯥꯝ ꯄꯥꯕꯁꯨ ꯄꯥꯝꯃꯦ ꯊꯣꯏꯊꯣꯏ ꯅꯪ ꯑꯩꯅ ꯐꯨꯔꯛꯑꯅꯤ ꯅꯪ ꯃꯃꯣꯏꯁꯦ ꯁꯨꯡ ꯊꯣꯛꯏꯁꯦ ꯊꯝꯃꯣ ꯍꯥꯏꯔꯒ ꯇꯤꯁꯨ ꯄꯦꯄꯔꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯍꯥꯏꯌꯣ ꯂꯥꯛꯇꯦ ꯃꯌꯨꯝꯗ ꯌꯥꯔꯦ ꯅꯪ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔ ꯅꯥꯅꯤꯕ ꯅꯪ ꯄꯤꯒꯦ ꯉꯁꯥꯏꯅ ꯑꯣꯛꯂꯛꯑꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯎꯋꯦ Mama. Maiтэй ron papazia kadito. Oh. Sẽ tàu nó bên em phải lấy tôi gì? Tàu nó mới thôi nông vợ. Kitty. Here. Ma'am, video sẽ lagi yongchak muru segitu kun musara mandra. Ha. Yongchak muru kun musara. Sesuatu. Lau đi. Uang mana itu? Amui. Tham cái. Ma'am, video sẽ terus menjaga. Yamnya charo habdo chara isne ko tam tam do. KFC charo habdo hai bo ko KFC charo so
ꯑꯗꯣ ꯍꯣꯏ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ